mayam tu sigi parsunje imanabagi chechena Kaching koi chatpada yongchang mari yolamba thengarakpadagi khudakta leiraga Kachingni post office tagi manang pai pijaningbagi khudakta tharaine adu mayam sije ai amta kaijarakige mayam smai toroga amta hangjarakige yam thuna heta hagasi yade video sangrane mayam tu papargasu yaurei tu yongchang mari sile yaurei si yam tai daga lauthokpagige ko mayam tu sina ngari ngari ga manam fadana nungsi he mayam tu manam nungsi hawni nganga ga mayam tu sina yongchak maru tu ada sina umuro niko ada sina pasal ada lamaga happy ya sina cuma ini nungsi bagi memori ena ba sum namjarakane mayam tu nungsidra mapani baibu pijanangbagidamokta jetana thabiraine jeta thank you sini mayam pongminaba isinau khatana isinau ngate pongminadraju pongminaba mapamakni khalaga nungsidana mapaibu pijaningbagidamokta thabiraine mayam adu mayam si potse mathangaina karigumba ma thongbada sigi mathenama ai hapjaraga adum namjarake mayam asidi